mayambu ahan namaktada wari na chomgi maikidiki ikok nona taram ukjari ngasishu miyam gi damakta wari macha makudol tamjanaba aikoina puruga lakjari ngasigi wari macha sigi mami ngasina butki lairik paruba tabirasi wari na chomna pujarakpa wari macha da butki lairik paruba mama mapa oibu khudimangna macha singbu loin nuksiriba ngaktani adubu nuksiribani haduna nuksibada ka henkiba mamanaba sing adugi maraktagi khwaidagi hena mithoi mihenbu oinabani haduna macha adubu yamna kupna senaba masida sunatana mamanaba sing kanamat loina handaba yumdagi sumtok thokandaba mama mapa kayamsu yaudaba nate adumu yarore laikaina miyamna yumgi mina sumahakpu yamna nuksina abungo abungo haduna kawi laikai misingna mabu luna tawbata natana mamanaba singnasu mabu yam luna khali masagi sahi taraga mari chanakku matam phawbada mamanaba singa maga phajana punki laikai chida khwaidagi mamanaba yamatinaba maharagadi abungo sini adubu khangaude karamba tangkaktagi karamba matangdagi mamanaba singa manakta mana sakidaba mamanaba singa maga puningkidaba thabak chatpagi natraga maruk mapang punna singba thabak singda mak tamna tamna nathai bhoraki makhoigi yumda chatuna mabu kauruba tarabasu leite haduna pau harakpana singba yoraki nong phadok laikai gi mamanaba sing chakcha hajabada ngaside nang yaudaba yaroi nangi ming palabani haduna wari sarubada nakhona chanaga duribadu karino haduna hangnaki matam aduda mamanaba amana yenona tawrasi mayam punna chabi yaba haduna harba matamda yendi nakhoi yari makai chagano yen habse taibung migi mapan chuba sayone aduga magi paliba masani do ekhoi yum inkhola sibu koiriba laigi sayone aduni asini haduna mana wase panghai tharaki magi adumna hajari bu wadu bu tabu matamda mamanaba singu yamna ngai kainuni mamangda mukta haida bu wani kainu mana harisibu haduna mamanaba sing magi wadu tabada munmuni yini adubu haidaba khudimu singse mahangna laigo ibu wari singda pangpuda puthoktuna wari pangcha chare asigum wari singsi taw matamda mamanaba singsi yam hinaramde o phare phare yenje taibung migi mapan suba sayan orabadi nangona charuru nangonda khudong thiba tagani adudi nang yarurunu ko haduna mamanaba sing aduna hairamlaga numituma mahak yahonkide adubu numittuda mana ngangkhiba mana haikiba wasingado mamanaba sing aduna chak chanaba matamda wari nakhi pautam nakhi ish yengune abungo chantakti mowang ama tawrine chak chanabagi pau haribadubu asumna hairi ine haduna makhoi masen noknakhi abungo yumdagi su kaya thokte yumdagi su chungin hendokte ngaktang thorakani thongal machinda lerek machinda ngaktang lulungani aduga amuk changkhini asumna sahi taraga mari changa matam adu phawbada mamanaba sing phajana pulamba abungona ngasidi sahi taraga nipan mapan chalak matam achidadi mamanaba sing thina punkidre yumdagi sungin hendoktabani nong phadok mana tholokpada mamanaba sing thinarubada wari sarubada mana khumlakiba wa sing tabada mamanaba sing yam hinadabani aduna mamanaba sing aduna su mangondagi tamatam lapthorei abungona hauji hauji mana yumda leiba matamda matam ayamada maga adumak pulli mamana mangonda chak chaw matam oigira kada phama matam oigira matam ayamada mamana mangonda wari kaya ama lirari mamana wari kaya ama sharari mamana libiriba mamana sabiriba wari sida mak pulubi pungaw ngawi sariba wari sing ayamba laiting warina ayambani mi punba mi loinaba jaba thakka matamda asi chaba yai asi chaba yade asigumba aruba chati bu wa kaya ama mamana abungoda yama tuna chabi masigi mamana sarakli bawari ase mahagna sahi taraga mari changa matam adadagi adumak sabirabani masimangnasu magi wakhalasi karigumba amada oirakpani mamana hai namanaba singi yumda chatta matamda makhoina chak chasi harabasu nahak chak ado hekta chaganu chak ado khajiktang nakhutna pairaga makhada lona thadakho achapot ama karigumba ama pirakpa tarabasu posak ado nangni hekta chaganu machet ama setkira natraga piralba pot ado nakuttuna kanna paisilu
ꯍꯨꯃꯥꯡ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯄꯥꯏꯁꯤꯜꯂꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌꯥꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯃꯃꯥꯅ ꯁꯥꯕꯤꯗꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯍꯟꯖꯤꯜꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝꯗ ꯑꯕꯨꯡꯉꯣ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡꯒꯤ ꯊꯕꯛꯇ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯨꯞꯄ ꯃꯉꯣꯟꯗ ꯍꯦꯜꯂꯛꯈꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯂꯥꯏꯌꯣꯛ ꯇꯨꯅꯣꯛ ꯇꯧꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯦ ꯃꯍꯥꯛꯇꯤ ꯍꯦꯛꯇꯃꯛ ꯆꯠꯀꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯥꯅ ꯌꯦꯡꯂꯒ ꯂꯩ꯫ ꯄꯥꯛꯊꯗꯨꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯖꯕ ꯀꯌꯥꯁꯤꯅ ꯃꯥꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯃꯤꯅ ꯊꯥꯗꯣꯛꯂꯝꯕ ꯌꯥꯗꯦ ꯃꯐꯝ ꯑꯗꯣ ꯃꯥꯅ ꯎꯔꯨꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕꯤ ꯃꯁꯥ ꯃꯇꯣꯝꯇ ꯂꯥꯏꯕꯛ ꯀꯠꯄꯅꯆꯤꯡꯕ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯀꯌꯥꯁꯦ ꯑꯕꯨꯡꯉꯣ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯅꯤꯡꯊꯤꯅ ꯑꯃꯠꯇ ꯄꯨꯟꯗ꯭ꯔꯦ꯫ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃꯅꯤ꯫ ꯃꯃꯥꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯉꯣꯟꯗ ꯋꯥꯔꯤ ꯂꯤꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤ꯫ ꯃꯃꯥꯅ ꯂꯤꯗꯕ ꯇꯥꯔꯕꯁꯨ ꯑꯕꯨꯡꯉꯣꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯃꯥꯗ ꯋꯥ ꯍꯪꯅꯔꯤ꯫ ꯑꯁꯤ ꯆꯥꯔꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ? ꯑꯗꯨꯒ ꯇꯨꯝꯕ ꯃꯇꯝꯗ ꯃꯪꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯎꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯅ ꯀꯔꯝꯅ ꯉꯥꯛꯊꯣꯛꯀꯅꯤ? ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯕ ꯌꯥꯕ꯭ꯔꯥ, ꯑꯩꯈꯣꯏꯅ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯃꯃꯥꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗ ꯊꯣꯛꯄ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯪꯂꯤꯗ ꯂꯤꯔꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯕꯨꯡꯉꯣꯅ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯦ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕ ꯇꯥꯔꯕꯁꯨ ꯇꯨ ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯄꯥꯟꯕ ꯍꯧꯔꯕꯅꯤ, ꯅꯪ ꯀꯅꯥ ꯀꯔꯤ ꯆꯥꯔꯨꯏ, ꯀꯅꯥꯒ ꯄꯨꯜꯂꯨꯏ, ꯑꯁꯤꯒꯨꯝꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯕꯨꯡꯉꯣꯅ ꯑꯩ ꯀꯩꯁꯨꯝ ꯆꯥꯔꯨꯗꯦ, ꯄꯨꯜꯂꯨꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯅ ꯍꯥꯏ, ꯅꯪꯅ ꯄꯨꯜꯂꯨꯗꯦ ꯍꯥꯏꯔꯕꯁꯨ ꯅꯪꯉꯣꯟꯗ ꯐꯪꯂꯤꯕ ꯈꯨꯗꯝ ꯑꯗꯨꯅ ꯌꯥꯗꯦꯅꯦ, ꯍꯥꯏꯌꯨꯅꯦ, ꯅꯪ ꯀꯅꯥꯗꯒꯤ ꯀꯔꯤ ꯆꯥꯔꯨꯒꯦ? ꯅꯠꯇ꯭ꯔꯒ ꯅꯃꯥꯟꯅꯕꯁꯤꯡ ꯆꯥꯛ ꯈꯨꯂꯪ ꯇꯧꯔꯨꯕ꯭ꯔꯥ? ꯃꯈꯣꯏꯗ ꯆꯥꯔꯨꯕ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯗ, ꯅꯪꯒꯤ ꯗꯤꯍꯦ ꯃꯅꯨꯡꯗ ꯃꯗꯨꯅ ꯐꯠꯇꯕ ꯑꯣꯟꯕ ꯌꯥꯕ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤꯅꯦ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯁꯛ ꯃꯨꯟꯅ ꯃꯨꯟꯅ ꯈꯪꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯗ ꯍꯤꯡꯂꯤꯕꯁꯦ ꯏꯁꯣꯔ ꯃꯥꯅ ꯁꯦꯝꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯁꯨ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪ ꯈꯪꯕ꯭ꯔꯥ, ꯑꯩꯈꯣꯏꯅ ꯑꯃ ꯃꯊꯦꯡ ꯆꯠꯄ ꯃꯇꯝꯗ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯗ꯭ꯔꯥ, ꯆꯅꯝ ꯄꯥꯏꯌꯨ ꯍꯥꯏꯗꯨꯅ? ꯆꯅꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯑꯃꯥꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅꯗꯤ ꯄꯪꯆꯥ ꯆꯥꯗ꯭ꯔꯥ, ꯃꯁꯤ ꯑꯃꯥꯡꯕꯅꯤꯀꯣ, ꯅꯪꯉꯣꯟꯗꯗꯤ ꯃꯁꯤ ꯆꯥꯒꯅꯨ꯫ ꯃꯁꯤꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ, ꯅꯪꯒꯤ ꯗꯤꯍꯦꯗ ꯆꯪꯈ꯭ꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯃꯗꯨꯅ ꯆꯩꯅꯥ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯃꯨꯛ ꯄꯤꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯇꯨꯡ ꯀꯣꯟꯅ ꯅꯪꯅ ꯍꯌꯦꯡ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ, ꯂꯩꯔꯩꯕꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯅꯪꯅ ꯆꯥꯔꯨꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯏꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯆꯤꯟꯖꯥꯛ ꯑꯐꯕ ꯆꯥꯔꯕꯗꯤ ꯃꯈꯣꯏꯗꯤ ꯂꯩꯔꯩꯕꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯔꯨꯕ ꯅꯪꯗꯤ ꯅꯍꯥꯛ ꯂꯩꯔꯩꯕꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯅ ꯊꯝꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯁꯥꯊꯤꯕ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯏꯒꯤ ꯇꯨꯔꯦꯟ, ꯑꯗꯒꯤ ꯁꯝꯅꯥꯒꯤ ꯊꯣꯡ, ꯃꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯅꯪ ꯂꯥꯜꯂꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯂꯩꯔꯩꯕꯥꯛꯀ ꯆꯠꯄ ꯃꯇꯝꯗ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯨꯕ, ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯨꯕ, ꯌꯦꯟ, ꯑꯣꯛ, ꯁꯟ ꯃꯁꯤꯅꯆꯤꯡꯕꯁꯦ ꯅꯪ ꯆꯥꯕ ꯌꯥꯗꯦꯀꯣ꯫ ꯃꯁꯤ ꯍꯦꯛ ꯆꯥꯔꯨꯔꯕꯗꯤ ꯅꯍꯥꯛꯁꯦ ꯍꯌꯦꯡ ꯂꯩꯔꯩꯕꯥꯛꯀ ꯆꯠꯄ ꯃꯇꯝꯗ ꯅꯪꯕꯨ ꯑꯣꯠꯀꯗꯧꯔꯤꯕꯅꯤ, ꯅꯪꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯃꯥꯅ ꯁꯥꯕ ꯃꯇꯝ ꯑꯁꯤꯗ ꯑꯕꯨꯡꯉꯣ ꯑꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯕꯅꯤ꯫ ꯃꯍꯥꯛ ꯏꯆꯝ ꯆꯝꯕ ꯃꯊꯦꯜ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯞꯇꯥ ꯈꯥꯡꯗꯦ ꯃꯃꯥꯁꯤꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯌꯨꯝꯗꯁꯨ ꯄꯨꯔꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯔꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯕꯨꯡꯉꯣꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯊꯕꯛꯄꯨ ꯇꯧꯅꯤ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅ ꯉꯟꯅ ꯏꯔꯨꯖꯩ꯫ ꯑꯗꯨꯒ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯕꯨꯡꯉꯣꯁꯨ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯎꯔꯔꯤ꯫ ꯃꯃꯥꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯕꯨꯡꯉꯣꯒꯤ ꯄꯥꯕꯨꯡ ꯑꯁꯦ ꯈꯔꯁꯨ ꯃꯉꯥꯎ ꯊꯤꯔꯛꯏ꯫ ꯑꯕꯨꯡꯉꯣꯅ ꯈꯔ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯕꯨꯡꯉꯣꯒꯤ ꯄꯥꯕꯨꯡ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯑꯃꯁꯨ ꯂꯩ꯫ ꯃꯈꯣꯏꯒ ꯄꯥꯗꯨꯅ ꯄꯥꯈꯪ ꯃꯆꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯆꯠꯄ ꯀꯣꯏꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ, ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯔꯨꯕꯗꯤ ꯅꯠꯇꯦ꯫ ꯀꯣꯏꯕ ꯂꯥꯡꯕ ꯈꯔ ꯄꯥꯝꯖꯕ ꯃꯥꯒꯤ ꯉꯥꯎꯖꯅꯤꯡꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯈꯤꯕ ꯃꯇꯥꯡ ꯌꯥꯝꯅ ꯌꯥꯎꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯛꯅꯕ, ꯅꯍꯥꯛꯀꯤ ꯅꯨꯄꯥꯗꯤ ꯄꯥꯈꯪ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ, ꯈꯔ ꯂꯩꯔꯒ ꯑꯃꯃꯨꯛ ꯄꯨꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕ,
ꯑꯁꯤꯒꯨꯝꯕ ꯋꯥ ꯀꯌꯥ ꯑꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯪꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅꯗꯤ ꯈꯪꯗꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯁꯧ ꯂꯥꯡꯏ, ꯀꯔꯤꯒꯨꯝꯕꯗ ꯃꯔꯩ ꯌꯦꯠꯅꯩ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯈꯝꯕꯟꯖꯕ ꯄꯥꯈꯠꯆꯕ ꯀꯌꯥꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯆꯠꯇꯨꯅ ꯃꯃꯥꯈꯣꯏꯒꯁꯨ ꯋꯥ ꯈꯔ ꯇꯥꯟꯅꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯍꯣꯏꯅꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯅꯨ, ꯑꯉꯥꯡ ꯑꯗꯨꯅ ꯈꯔ ꯆꯥꯎꯔꯛꯂꯒ ꯋꯥꯈꯜ ꯇꯥꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯍꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯁꯤꯗ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯔꯛꯈꯤ꯫ ꯃꯥꯅ ꯃꯉꯥꯎ ꯊꯤꯔꯕꯗꯤ ꯃꯉꯥꯎ ꯊꯤꯗꯅꯕ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯊꯣꯛꯁꯤ, ꯑꯐꯕ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯂꯩ, ꯑꯃꯨꯛꯇꯪ ꯇꯥꯟꯅꯁꯤ, ꯑꯗꯨꯒ ꯃꯥꯒ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯑꯁꯤꯒꯨꯝꯕ ꯂꯝꯍꯦꯟꯕ ꯊꯕꯛꯁꯦ ꯇꯧꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥ ꯑꯗꯨꯒ ꯃꯥꯒ ꯂꯣꯟꯅ ꯂꯣꯟꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯂꯝ ꯍꯦꯟꯗꯅꯕ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯊꯣꯛꯅꯕ ꯃꯈꯣꯏꯅ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯁꯤꯟꯈꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯨꯝꯗ ꯂꯩꯇꯕ ꯊꯣꯛꯈꯤꯕ ꯃꯇꯝꯗꯁꯨ ꯑꯃꯥꯏꯕꯤ ꯑꯁꯤꯕꯨ ꯌꯨꯝꯗ ꯀꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯏ꯫ ꯅꯣꯡꯃꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯌꯨꯝꯗꯒꯤ ꯊꯣꯛꯀꯅꯨ, ꯉꯁꯤꯗꯤ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯖꯩ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯔꯤꯒꯤ ꯂꯥꯏ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯌꯨꯝꯃꯥꯡ ꯀꯩꯃꯥꯡ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯂꯩꯃꯥꯡ ꯌꯦꯠꯂꯦ ꯍꯥꯏꯌꯦ, ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏ, ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯏꯁ, ꯐꯠꯇꯕꯒꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯐꯥꯎꯔꯛꯂꯤꯕ, ꯅꯪ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯅꯝꯗꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯂꯣꯏꯕ ꯅꯠꯇꯦ, ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯌꯥꯈꯤ꯫ ꯑꯗꯨꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛꯁꯨ ꯑꯁꯤꯗ ꯑꯐꯕ ꯑꯍꯩꯕ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯤꯅ ꯄꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯑꯃꯨꯛ ꯆꯠꯂꯨꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧ, ꯑꯁꯤ ꯈꯨꯔꯨꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒ ꯑꯃꯨꯛꯀꯁꯨ ꯌꯨꯝꯗ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯒꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯕꯗ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯌꯥꯎꯅꯕ హాయ్꯫ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯃꯥꯒꯤ ꯅꯨꯄꯥ ꯌꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤꯡ ꯈꯪꯗꯅ ꯇꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯥꯎꯔꯛꯏ꯫ ꯁꯥꯎꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯉꯤ, ꯅꯪꯅ ꯂꯥꯏ ꯈꯨꯔꯨꯝꯁꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯈꯨꯔꯨꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯈꯨꯔꯨꯝꯂꯕꯗꯤ ꯌꯥꯔꯦ, ꯍꯞꯇꯥ ꯀꯥꯡꯗꯦꯅꯦ ꯅꯪꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯁꯦ, ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯞꯈꯠꯇꯨꯅ ꯋꯥ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯆꯤꯟ ꯑꯁꯤ ꯀꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯁꯦ ꯃꯤꯅ ꯌꯦꯡꯁꯤꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯤꯅ ꯌꯦꯡꯁꯤꯜꯂꯤ, ꯌꯨꯝꯁꯤꯗ ꯃꯣꯡꯕ ꯂꯥꯛꯂꯦ, ꯃꯣꯡꯕ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯁꯤ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯕꯅꯤ, ꯑꯃꯥꯏꯕꯤꯅ ꯅꯪꯁꯦ ꯌꯥꯝꯅ ꯐꯥꯎꯔꯕꯅꯤ, ꯅꯪꯁꯦ ꯃꯤꯅ ꯁꯦꯝꯖꯤꯜꯂꯦ ꯍꯥꯏꯌꯦ, ꯅꯪꯁꯦ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯌꯦ, ꯑꯁꯤꯅꯆꯤꯡꯕ ꯋꯥꯁꯤ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯁꯥꯎꯒꯠꯂꯛꯏ, ꯉꯥꯡꯉꯤ, ꯍꯣꯏꯅꯦ ꯑꯩꯕꯨꯗꯤ ꯃꯤꯅ ꯁꯦꯝꯖꯤꯟꯒꯦꯔꯥ ꯀꯩꯗꯧꯒꯦꯔꯥ ꯃꯃꯥꯡꯗ ꯂꯥꯏ ꯈꯨꯔꯨꯝꯂ ꯌꯥꯔꯦ, ꯑꯗꯨꯕꯨ ꯍꯞꯇꯥ ꯀꯥꯡꯗꯅ ꯑꯃꯃꯨꯛ ꯁꯤꯟ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣꯕ? ꯅꯪ ꯉꯥꯎꯅꯤꯀꯣ, ꯅꯪ ꯉꯥꯎꯔꯒ ꯆꯠꯀꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯥꯎꯅ ꯉꯥꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯠꯅꯕ ꯈꯠꯅꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯔꯥ ꯍꯦꯟꯕ ꯃꯇꯧꯗ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯡ ꯑꯃꯨꯕ ꯑꯃꯇꯪ ꯎꯕ ꯌꯥꯗꯦ, ꯂꯥꯏꯒꯤ ꯅꯨꯡꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯍꯦꯛꯇ ꯁꯨꯃꯥꯡ ꯇꯨꯁꯤꯕꯨꯡꯗ ꯈꯤꯜꯂꯒ ꯊꯝꯈꯤꯕ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯃꯆꯤ ꯄꯥꯟꯕ ꯑꯣꯏꯒꯦꯔꯥ, ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯌꯦꯡꯕꯗ ꯈꯤꯇꯪ ꯊꯨꯀꯠꯄ ꯄꯣꯠ ꯑꯃ ꯎꯕ ꯇꯥꯔꯕꯁꯨ ꯂꯥꯏꯒꯤ ꯄꯣꯠꯁꯛꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯌꯨꯝ ꯑꯁꯤꯗ ꯈꯤꯜꯂꯒ ꯊꯝꯕꯁꯦ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯌꯦꯠꯅꯩ, ꯈꯠꯅꯩ꯫ ꯀꯩꯁꯨꯝ ꯍꯦꯟꯅ ꯈꯜꯂꯝꯗꯕ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯍꯟꯗꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯀꯔꯥ ꯑꯃ ꯍꯦꯟꯕ ꯃꯇꯧ ꯑꯁꯤꯗ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯇꯜꯂꯤ, ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯐꯥꯎꯕ ꯑꯩ ꯆꯥꯒꯗꯕ ꯀꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯈꯤꯕ ꯈꯠꯅꯈꯤꯕ ꯌꯥꯝꯅ ꯌꯥꯎꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯌꯥꯅꯗꯦ, ꯌꯨꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯔꯕꯁꯨ ꯑꯅꯤꯁꯦ ꯍꯦꯛ ꯁꯨꯛꯇꯣꯛꯅꯩ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯃꯥꯒ ꯇꯥꯟꯅꯕꯗ ꯉꯝꯂꯛꯇ꯭ꯔꯕꯗ ꯃꯁꯤꯃꯛꯀꯤ ꯋꯥꯔꯤ ꯀꯟꯊꯤ ꯇꯥꯟꯅꯐꯝ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡꯉꯣꯗ ꯃꯇꯝ ꯑꯌꯥꯝꯕꯗ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯁꯤꯅ ꯀꯧꯁꯤꯟꯗꯨꯅ ꯋꯥꯔꯤ ꯑꯁꯦ ꯁꯥꯕꯤꯔꯝꯃꯤ꯫ ꯅꯪꯒꯤ ꯅꯄꯥꯕꯨꯡꯁꯤ ꯉꯥꯎꯔꯕꯅꯤꯀꯣ, ꯃꯥꯁꯦ ꯄꯣꯠꯁꯦꯝ ꯇꯧꯕꯤꯔꯕꯅꯤ ꯃꯤꯅ, ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯄꯥꯕꯨꯡꯁꯦ ꯋꯥꯈꯜ ꯑꯃ ꯇꯧꯔꯕꯅꯤ, ꯑꯗꯨꯅ ꯃꯤ ꯄꯨꯟꯕ ꯂꯣꯏꯅꯕꯗ ꯅꯪ ꯆꯦꯛꯁꯤꯜꯂꯨ, ꯅꯄꯥꯕꯨꯡꯁꯦ ꯂꯣꯏꯔꯕꯅꯤ, ꯃꯃꯥꯟꯅꯕꯅꯔ ꯈꯪꯗꯦ ꯅꯨꯄꯤꯅꯔ ꯈꯪꯗꯦ ꯃꯥ ꯁꯦꯝꯖꯤꯜꯂꯕꯅꯤꯀꯣ, ꯅꯪ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯦ ꯂꯥꯏ ꯇꯤꯟ ꯌꯥꯝ ꯂꯩꯔꯕꯅꯤ, ꯃꯤꯅ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯊꯥꯗꯣꯛꯄ ꯌꯥꯝ ꯇꯧꯔꯕꯅꯤ, ꯑꯗꯨꯅ ꯏꯆꯥꯗꯤ ꯏꯃꯥꯅ ꯍꯥꯏꯕꯁꯤꯡ ꯑꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ, ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯕ ꯄꯥꯎꯇꯥꯛ ꯏꯜꯂꯤ ꯃꯈꯩ, ꯏꯃꯥꯅ ꯍꯥꯏꯕ ꯂꯧꯔꯤ ꯃꯈꯩ ꯅꯪ ꯐꯒꯗꯣꯔꯤꯕꯅꯤ꯫ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯃꯥꯅ
ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯥꯕꯅꯤ꯫ ꯃꯃꯥꯅ ꯁꯥꯔꯤꯕ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯆꯍꯤ ꯑꯅꯤꯔꯣꯝ ꯑꯁꯤ ꯂꯦꯞꯇꯅ ꯇꯥꯔꯛꯄ ꯌꯨꯝꯗꯒꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯉꯁꯤꯗꯤ ꯑꯕꯨꯡꯉꯣꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯍꯣꯡꯂꯦ, ꯀꯩꯅꯣꯝꯃ ꯇꯧꯔꯔꯦ꯫ ꯃꯍꯥꯛꯅ ꯌꯨꯝꯗ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝꯗ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯅꯤꯡꯕ, ꯀꯗꯥꯏꯗ ꯃꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯐꯪꯒꯅꯤ, ꯀꯗꯥꯏꯗꯒꯤ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯉꯣꯟꯗ ꯆꯦꯟꯕ ꯈꯟꯕ ꯍꯧꯔꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯟꯗꯦ ꯃꯍꯥꯛꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯉꯩꯗ ꯈꯔ ꯂꯥꯞꯄ ꯃꯃꯥꯟꯅꯕꯁꯤꯡ ꯇꯤꯟꯅꯍꯧꯕ ꯌꯥꯎꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡ, ꯍꯥꯏꯕꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯑꯃꯗꯤ ꯆꯥꯕ ꯌꯥꯕ ꯆꯥꯕ ꯌꯥꯗꯕ ꯆꯤꯟꯖꯥꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯑꯐꯣꯡꯕ ꯂꯩꯕ꯭ꯔꯥ, ꯃꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯅꯤꯡꯏ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯄꯥꯎ ꯄꯤꯗꯨꯅ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯂꯥꯏꯔꯤꯛ ꯌꯣꯟꯐꯝ ꯗꯨꯀꯥꯟꯗꯒꯤ ꯃꯥꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯂꯥꯏꯔꯤꯛꯁꯤꯡ, ꯁꯥꯒꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯡ, ꯃꯥꯏꯀꯩ ꯇꯥꯛꯄ ꯂꯥꯏꯔꯤꯛꯁꯤꯡ, ꯑꯇꯩ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯌꯥꯎꯕ ꯃꯇꯝꯗ ꯂꯩꯁꯤꯜꯂꯒ ꯑꯗꯨꯝ ꯄꯨꯔꯛꯏ, ꯑꯗꯨꯒ ꯄꯥꯔꯔꯤ꯫ ꯑꯗꯨꯒ ꯄꯣꯠꯁꯦꯝꯁꯤꯅ ꯀꯔꯝ ꯇꯧꯕꯅꯣ, ꯃꯁꯤꯅ ꯀꯔꯝꯅ ꯊꯥꯔꯤꯕꯅꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯥꯌꯣꯟꯅꯤ ꯍꯥꯏꯕꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ, ꯂꯥꯏꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ, ꯑꯩꯈꯣꯏꯅ ꯎꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ, ꯃꯁꯤꯕꯨ ꯀꯔꯝꯅ ꯎꯕ ꯌꯥꯒꯅꯤ? ꯊꯥꯖꯗꯕ, ꯑꯣꯏꯔꯣꯏꯗꯕ, ꯈꯪꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯑꯁꯤ ꯃꯣꯟ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯏꯔꯤꯛ ꯌꯣꯟꯐꯝꯁꯤꯡꯗ ꯃꯥꯅ ꯆꯠꯇꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ, ꯂꯥꯏ ꯁꯥꯟꯅꯕꯒꯤ, ꯕꯨꯠ ꯁꯥꯟꯅꯕꯒꯤ ꯂꯥꯏꯔꯤꯛꯁꯤꯡ, ꯑꯗꯨꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯥꯕ ꯅꯨꯡꯉꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯐꯪꯕ꯭ꯔꯥ? ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯂꯥꯏꯔꯤꯛ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯑꯗꯨꯗꯤ ꯈꯪꯗꯦꯍꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯨꯡꯉꯣꯅ ꯍꯥꯏ, ꯈꯪꯗꯦꯅꯦ, ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯕ ꯌꯥꯎꯏ ꯍꯥꯏ, ꯅꯨꯡꯉꯥꯏ ꯍꯥꯏ, ꯂꯥꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡ, ꯕꯨꯠꯀꯤ ꯂꯥꯏꯔꯤꯛꯁꯤꯡ ꯐꯪꯂꯕꯗꯤ ꯈꯤꯇ ꯂꯧꯕꯤꯔꯛꯎꯕ, ꯑꯩ ꯈꯤꯇ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯣꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦ, ꯐꯪꯂꯗꯤ ꯄꯥꯎ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯕꯨꯡꯉꯣ ꯅꯣꯡꯃ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯁꯤꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯍꯪꯅꯔꯦ꯫ ꯍꯪꯕ ꯃꯇꯝꯗ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯍꯥꯏ, ꯂꯥꯛꯂꯕꯅꯦ, ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯐꯪꯏ, ꯂꯥꯛꯄꯗꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯔꯦ, ꯑꯩꯁꯨ ꯅꯪ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯕꯅꯤ꯫ ꯁꯦ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯒ ꯌꯦꯡꯉꯣ, ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯨꯝꯕꯗ ꯍꯦꯟꯅ ꯄꯥꯝꯃꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯨꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯕꯨꯡꯉꯣꯅ ꯀꯩꯁꯨꯝ ꯅꯠꯇꯦꯗ, ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅꯁꯨ, ꯈꯪꯗꯦꯅꯦꯍꯦ, ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯩꯅꯁꯨ ꯍꯥꯏꯔꯞ ꯄꯥꯔꯒ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯗꯕ ꯑꯔꯤꯕ ꯂꯣꯟꯁꯨ ꯌꯥꯝꯅ ꯌꯥꯎꯏꯅꯦ, ꯂꯥꯏ ꯀꯧꯕꯒꯤ, ꯕꯨꯠ ꯁꯥꯟꯅꯕꯒꯤ ꯈꯔ ꯌꯥꯎꯕꯒꯨꯝ ꯇꯧꯏꯅꯦ, ꯅꯪꯕꯨ ꯑꯁꯤꯒꯨꯝꯕꯁꯤꯕꯨ ꯄꯥꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯕꯅꯣꯅꯦ? ꯅꯠꯇꯦꯅꯦ, ꯅꯪꯕꯨ ꯂꯥꯏ ꯁꯥꯟꯅꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯁ, ꯑꯉꯥꯡ ꯑꯣꯏꯔꯤꯗ, ꯑꯁꯨꯝꯅꯗꯤ ꯂꯛꯅꯈꯤ꯫ ꯑꯕꯨꯡꯉꯣꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯃꯜ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯄꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯃꯅꯨꯡꯒꯤ ꯂꯥꯏꯔꯣꯟꯁꯤꯡ, ꯕꯨꯠ ꯁꯥꯟꯅꯕꯒꯤ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯀꯌꯥꯁꯦ ꯃꯥꯅ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ, ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯈꯨꯗꯤꯡꯒꯤꯗꯤ ꯃꯃꯥꯅ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯁꯥꯊꯤꯕ ꯋꯥꯔꯤꯁꯤꯡ ꯂꯤꯔꯔꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩꯕꯒꯤ ꯋꯥꯔꯤꯗꯤ ꯃꯃꯥꯗ ꯃꯥꯅ ꯁꯥꯗꯦ꯫ ꯃꯃꯥꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯛꯄꯒ, ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯋꯥꯔꯣꯜꯁꯤꯡ, ꯕꯨꯠ ꯀꯧꯊꯣꯛꯄꯒꯤ, ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯑꯔꯨꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯣ ꯃꯥꯅ ꯆꯤꯟꯐꯥ ꯐꯥꯅꯕ ꯍꯣꯠꯅꯕ, ꯃꯥꯅ ꯄꯥꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯈꯔꯁꯤꯒꯤ ꯃꯅꯨꯡꯗ ꯑꯕꯨꯡꯉꯣꯁꯦ ꯍꯥꯟꯅꯗꯒꯤ ꯋꯥꯈꯜ ꯑꯃ ꯇꯧꯕ ꯀꯔꯤꯒ ꯍꯟꯗꯛꯃꯛꯇꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯕꯨꯡꯉꯣꯗ ꯑꯣꯏꯔꯛꯈꯤ꯫ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯕꯅꯤꯅ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯅ ꯀꯥ ꯁꯥꯔꯒ ꯊꯝꯂꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯒ, ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯗꯨꯝ ꯄꯥꯅ ꯇꯨꯝꯈꯤꯕꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯊꯕꯥꯛꯀ ꯊꯝꯈꯤꯕꯁꯨ ꯌꯥꯎꯔꯔꯤ꯫ ꯍꯟꯗꯛꯃꯛꯇꯤ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯪ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯀꯧꯕ ꯍꯧꯔꯛꯈꯤ, ꯅꯥꯁꯣꯟ ꯄꯤꯛꯅ, ꯑꯕꯨꯡꯉꯣ ꯍꯥꯏꯗꯨꯅ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯕꯨꯡꯉꯣ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯈꯜꯂꯤꯕ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯀꯅꯥꯅ ꯃꯉꯣꯟꯗ ꯀꯧꯔꯛꯂꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯃꯠꯇ ꯂꯩꯇꯦ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯁꯦ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯦ, ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯝꯕꯗꯒꯤ ꯑꯣꯏꯔꯨꯔꯕ ꯃꯥꯜꯂꯦ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯂꯥꯛꯄꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯈꯨꯝꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯊꯜꯂꯝꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯐꯃꯨꯡ ꯆꯠꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯇꯨꯅ ꯎꯏꯊꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯃꯛꯁꯨ ꯑꯗꯨꯃꯛ ꯀꯧꯔꯛꯈꯤ꯫ ꯀꯧꯔꯛꯄꯗꯒꯤ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ, ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯀꯅꯥꯅꯣ? ꯑꯩꯕꯨ ꯀꯧꯔꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫
ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯌꯦꯅꯈꯥꯗ ꯂꯦꯞꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯂꯩꯕ ꯎꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯀꯥꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯛꯄꯅꯤ꯫ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯍꯦꯛ ꯌꯧꯔꯛꯄꯗꯒ ꯇꯨꯡꯂꯣꯝꯗꯒꯤ ꯑꯗꯨꯃꯛ ꯀꯧꯔꯛꯂꯤ, "ꯑꯕꯨꯡꯉꯣ ꯑꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ꯫ ꯈꯣꯟꯖꯦꯜ ꯑꯗꯣ ꯄꯤꯛꯇꯛ ꯄꯤꯛꯇꯛ ꯇꯧꯅ ꯈꯔ ꯐꯥꯔꯞ ꯇꯧꯅ ꯀꯧꯔꯛꯄꯅꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯑꯃꯨꯛꯀꯁꯨ "ꯀꯅꯥꯅꯣ? ꯑꯩꯕꯨ ꯀꯧꯔꯨꯕ ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯃꯥꯏꯊꯣꯡ ꯑꯁꯦ ꯐꯠꯂꯩꯊꯣꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯌꯥꯗ "ꯑꯁꯣꯝꯗ ꯂꯥꯎ ꯑꯁꯣꯝꯗ ꯂꯥꯎ" ꯍꯥꯏꯗꯨꯅ ꯈꯨꯠ ꯈꯠꯂꯤꯕꯗꯣ ꯑꯕꯨꯡꯉꯣꯅ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗ ꯎꯔꯔꯦ꯫ ꯃꯤꯗꯤ ꯃꯥꯜꯂꯦ꯫ "ꯑꯦ, ꯀꯅꯥꯅꯣ? ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯕꯨ ꯀꯧꯔꯨꯕ ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯃꯉꯣꯟꯗ ꯑꯀꯤ ꯇꯨꯖꯨꯡ ꯌꯥꯎꯗꯅ ꯍꯧꯖꯤꯛꯀꯤ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯕꯨꯡꯉꯣ ꯇꯞꯅ ꯇꯞꯅ ꯆꯪꯉꯤ꯫ ꯆꯪꯁꯤꯜꯂꯨꯕ ꯈꯨꯗꯤꯡꯒꯤ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯂꯥꯞꯊꯣꯛꯂꯤ꯫ "ꯁꯣꯝꯗ ꯂꯥꯛꯑꯣ, ꯁꯤꯗ ꯂꯥꯛꯑꯣ, ꯁꯤꯗ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯗꯨꯝ ꯀꯧꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯂꯥꯛꯇꯨꯅ ꯑꯕꯨꯡꯉꯣ ꯇꯨꯡ ꯑꯗꯨꯝ ꯏꯟꯅꯩ꯫ ꯃꯈꯣꯏꯒ ꯊꯣꯡꯒꯥꯜ ꯑꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯥꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯆꯤꯟꯗ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ꯫ ꯑꯗꯨꯒꯤ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯑꯕꯨꯡꯉꯣ ꯌꯧꯔꯕꯅꯤ꯫ ꯃꯅꯥꯛ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯅꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯥꯎꯔꯕ ꯂꯩꯇꯨꯝ ꯑꯃ ꯊꯥꯗꯈꯤꯕꯒꯤ ꯃꯈꯣꯟꯗꯧꯅ ꯖꯨꯝꯕꯨꯡ ꯂꯥꯎꯈꯤ꯫ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯑꯕꯨꯡꯉꯣꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯀꯧꯔꯛꯈꯤꯕꯗꯣ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯧꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯦ, ꯎꯕꯁꯨ ꯐꯪꯗ꯭ꯔꯦ꯫ "ꯀꯅꯥꯅꯣꯅꯦ? ꯑꯩꯕꯨ ꯀꯧꯔꯝꯂꯒ ꯂꯣꯠꯈ꯭ꯔꯦ, ꯑꯩꯕꯨ ꯀꯧꯔꯝꯂꯒ ꯂꯣꯠꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯑꯕꯨꯡꯉꯣꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯏ꯫ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯪꯒꯣꯏ ꯃꯅꯥ ꯑꯁꯤ ꯌꯧꯔꯔꯦ꯫ ꯁꯪꯒꯣꯏ ꯃꯅꯥꯛ ꯌꯧꯕꯗ ꯃꯥꯒꯤ ꯇꯨꯡꯗ ꯑꯃꯗꯤ ꯂꯥꯛꯄꯁꯦ ꯑꯕꯨꯡꯉꯣꯅ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯇꯥꯏ꯫ ꯈꯣꯡꯊꯥꯡ ꯃꯈꯣꯟ ꯇꯥꯕꯗꯒꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯎꯗꯦ꯫ ꯎꯗꯕꯗꯒꯤ ꯑꯕꯨꯡꯉꯣꯁꯦ "ꯀꯩꯅꯣꯅꯦ? ꯀꯩꯅꯣꯅꯦ? ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣꯅꯦ? ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯆꯃꯝꯅꯕꯒꯤ ꯃꯇꯧ ꯑꯃꯗ ꯑꯕꯨꯡꯉꯣ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯛꯏ꯫ ꯁꯨꯃꯥꯡ ꯌꯧꯔꯦ꯫ ꯁꯨꯃꯥꯡ ꯌꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯇꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯏꯜꯂꯛꯄꯒꯤ ꯁꯥꯎꯝꯗꯤ ꯃꯉꯣꯟꯗ ꯐꯪꯅꯔꯤ꯫ ꯁꯥꯎꯝ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯐꯪꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯌꯦꯡꯊꯣꯛꯂꯨꯅꯤ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯃꯥꯡꯒꯣꯜ ꯑꯃ ꯌꯧꯔꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ "ꯀꯔꯤꯅꯣꯅꯦ ꯂꯥꯛꯏꯁꯤꯕꯣ? ꯀꯔꯤꯅꯣ ꯑꯩꯒ ꯇꯨꯡ ꯏꯜꯂꯛꯏꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯈꯟꯗꯨꯅ ꯃꯍꯥꯛꯁꯦ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯕꯗ ꯀꯥꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯏ꯫ ꯇꯨꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯥꯕꯨ ꯀꯧꯊꯣꯛꯂꯤꯕ, ꯃꯥꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯈꯟꯖꯥꯟꯅꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯉꯁꯥꯏ ꯃꯥꯅ ꯄꯥꯕ ꯍꯧꯔꯝꯂꯕ ꯕꯨꯠ ꯀꯧꯕꯒꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯨꯕꯅꯤ꯫ ꯇꯨꯝꯕꯁꯨ ꯌꯥꯗꯕꯅꯤꯅ ꯃꯁꯤ ꯑꯣꯏꯅ ꯄꯥꯔꯒ ꯂꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯄꯥꯔꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯂꯨꯞꯇꯨꯅ ꯄꯥꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯑꯌꯨꯛ ꯉꯟꯅ ꯑꯕꯨꯡꯉꯣ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯕꯨꯡꯉꯣ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯏꯪꯈꯣꯜꯗꯨ ꯐꯥꯎꯗꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯒ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯋꯥꯄꯜ ꯑꯃ ꯂꯩ꯫ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯐꯨ ꯄꯥꯝꯕꯤ ꯈꯔꯁꯨ ꯍꯧꯔꯤ꯫ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯕꯨꯡꯉꯣ ꯇꯞꯅ ꯇꯞꯅ ꯆꯪꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯒ ꯂꯩꯈꯤ꯫ ꯐꯝꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯎꯗꯕꯒꯤꯅꯤ ꯃꯈꯨꯠ ꯃꯁꯥꯁꯦ ꯄꯪꯂꯦꯡꯇ ꯂꯦꯡꯗꯨꯅ, ꯃꯆꯤꯟ ꯄꯪꯂꯦꯡꯇ ꯂꯦꯡꯗꯨꯅ, ꯄꯪꯍꯥꯏꯇ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯑꯕꯨꯡꯉꯣꯅ ꯇꯧꯔꯔꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯃꯥ ꯑꯗꯨꯅ ꯑꯕꯨꯡꯉꯣꯕꯨ ꯀꯣꯏꯀꯧ ꯀꯣꯏꯀꯧ ꯀꯧꯔꯛꯄ ꯃꯇꯝꯗ ꯑꯕꯨꯡꯉꯣꯁꯦ ꯇꯥꯔ ꯃꯥꯜꯂꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ, ꯃꯃꯥꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯇꯥꯔꯔꯤ꯫ ꯑꯗꯨꯕꯨ ꯑꯕꯨꯡꯉꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯕꯒꯤ ꯃꯇꯧꯗꯤ ꯑꯗꯨꯃꯛ ꯇꯧꯔꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯕꯨꯡꯉꯣꯁꯦ ꯋꯥꯈꯜ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯃꯥꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯣꯡꯂꯤ ꯍꯥꯏꯕꯁꯤ ꯃꯃꯥꯅ ꯍꯥꯟꯅꯅ ꯈꯪꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯦ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯕꯨꯡꯉꯣ ꯃꯥꯡꯒꯣꯟꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯔꯛꯏ꯫ "ꯑꯕꯨꯡꯉꯣ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯨ ꯂꯥꯎꯗꯅ, ꯅꯄꯥꯕꯨꯡꯗꯤ ꯄꯥꯈꯪꯅꯤ, ꯍꯜꯂꯛꯀꯗꯕ ꯋꯥꯠꯂꯤ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨ ꯂꯥꯎꯅꯦ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯕꯨꯡꯉꯣꯅ "ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯨꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯥꯕꯜꯁꯨ ꯃꯅꯤꯡ ꯇꯝꯅ ꯃꯀꯥ ꯂꯥꯝꯅ ꯊꯣꯛꯂꯔꯤ꯫ ꯑꯄꯥꯏꯕ ꯅꯣꯡ, ꯂꯩꯆꯤꯟ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯃꯃꯥꯁꯨ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨ ꯎꯕꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯃꯥꯡꯒꯣꯟ ꯗꯥꯔꯤ ꯑꯃꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯕꯜ ꯃꯉꯥꯜ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ
ꯃꯆꯥꯗ ꯋꯥꯔꯤ ꯂꯤꯔꯔꯤ ꯃꯃꯥꯅ ꯋꯥꯔꯤ ꯂꯤꯕ ꯁꯥꯕꯗꯤ ꯑꯇꯩ ꯋꯥꯔꯤ ꯑꯃꯠꯇ ꯅꯠꯇꯦ ꯂꯥꯏꯒ ꯇꯤꯟꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯍꯟꯗꯛ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯥ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯗ ꯌꯦꯡꯗꯦ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯌꯦꯡꯂꯒ ꯀꯔꯤ ꯋꯥꯅꯣ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯍꯜꯁꯤꯡ ꯑꯃꯅꯤꯅ ꯀꯩꯅꯣꯝ ꯍꯥꯏꯅꯕꯅꯤꯀꯣ ꯃꯈꯣꯟ ꯇꯃꯛ ꯂꯥꯎꯕ ꯀꯔꯤꯅꯣꯗꯤ ꯈꯪꯗꯕ ꯃꯈꯣꯜ ꯑꯃꯈꯛ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯁꯣꯠ ꯁꯣꯠ ꯇꯧꯗꯨꯅ ꯆꯠꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯁꯦ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤ ꯏꯁ ꯑꯗꯨꯅ ꯅꯪ ꯅꯨꯃꯤꯗꯥꯡ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯅꯃꯥꯟꯅꯕꯁꯤꯡꯅ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯀꯧꯕ ꯂꯥꯛꯂꯕꯁꯨ ꯅꯪ ꯊꯣꯛꯀꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯕꯨꯡꯉꯣꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯃꯃꯥꯅ ꯈꯨꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯍꯧꯅ ꯃꯈꯣꯟꯗꯣ ꯇꯥꯏ ꯍꯥꯏꯅꯔꯕꯅꯤ ꯃꯈꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯂꯩꯔꯛꯀ ꯆꯪꯂꯛꯄ ꯃꯇꯝꯗꯁꯨ ꯇꯨꯡꯏꯜꯂꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯅꯦ ꯏꯁ ꯃꯗꯨ ꯆꯨꯝꯒꯅꯤꯀꯣ ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯂꯥꯏꯒꯤ ꯊꯕꯛꯁꯤꯗꯤ ꯏꯃꯥꯗꯤ ꯌꯥꯝꯅ ꯊꯥꯖꯩ ꯅꯪ ꯄꯥꯕꯨꯡꯁꯨ ꯊꯦꯡꯅ ꯊꯦꯡꯅ ꯂꯥꯛꯏꯕꯁꯦ ꯃꯥꯁꯨ ꯊꯦꯡꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯃꯥꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯎꯕ ꯃꯥꯜꯂꯤ ꯏꯃꯥ ꯅꯪꯅ ꯁꯣꯠ ꯁꯣꯠ ꯇꯧꯏ ꯍꯥꯏꯔꯤꯗꯣ ꯅꯪꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯅꯥꯀꯜꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯏ ꯌꯦꯡꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯎꯗꯦ ꯑꯗꯨꯒ ꯃꯆꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣꯅꯦ ꯑꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯣꯝꯗ ꯃꯥꯅ ꯌꯦꯡꯂꯒ ꯍꯥꯏ ꯅꯪꯒꯤ ꯅꯥꯀꯟꯗ ꯌꯥꯝꯅ ꯅꯛꯅ ꯐꯝꯂꯤꯕꯁꯤꯕꯨ ꯏꯃꯥ ꯅꯪꯕꯨ ꯎꯗꯕ꯭ꯔꯥ ꯌꯦꯡꯉꯨꯇꯨ ꯃꯥꯒꯤ ꯃꯈꯨꯠꯁꯤꯅ ꯅꯪꯒꯤ ꯅꯀꯣꯛꯀ ꯊꯦꯡꯒꯗꯕꯩ ꯇꯧꯔꯤꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗꯗꯤ ꯃꯃꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯐꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯅꯥꯛꯁꯤꯗ ꯃꯥꯅ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯄꯥꯈꯠꯆꯗꯨꯅ ꯃꯥꯅ ꯇꯤꯟ ꯐꯥꯎꯕ ꯁꯤꯠꯂꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯥꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯏꯃꯥ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ ꯃꯥꯁꯤꯗ ꯐꯝꯕꯒꯤ ꯋꯥꯅꯤ ꯃꯥꯗꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯃꯉꯣꯟꯗ ꯅꯪꯒꯤ ꯈꯨꯠꯅ ꯊꯦꯡꯕꯗꯣ ꯊꯦꯡꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯁꯤ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯑꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯅꯣ ꯅꯠꯇꯦ ꯅꯪꯅ ꯂꯣꯜꯂꯨꯕ ꯆꯣꯏꯔꯣꯟꯗꯨ ꯀꯩꯅꯣꯕ ꯍꯦ ꯏꯃꯥ ꯅꯈꯣꯏꯅ ꯁꯣꯠ ꯁꯣꯠ ꯇꯧꯏ ꯍꯥꯏꯔꯤꯗꯣ ꯃꯥ ꯂꯥꯛꯄꯒꯤꯅꯤ ꯃꯥꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯩꯒ ꯇꯤꯟꯅꯕꯒꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯁꯦ ꯄꯪꯀꯤꯗ ꯀꯤꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯉꯥꯡꯗꯕ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤꯡꯁꯤꯗ ꯃꯃꯥꯗꯨꯅ ꯀꯤꯕꯗꯒꯤ ꯑꯕꯨꯡꯉꯣ ꯅꯪ ꯑꯣꯏꯔꯣꯏ ꯄꯔꯣꯏꯗꯕ ꯌꯥꯝꯅ ꯉꯥꯡꯉꯤ ꯂꯥꯎ ꯏꯃꯨꯡ ꯆꯪꯁꯤꯜꯂꯥꯎ ꯏꯃꯨꯡꯗ ꯆꯥꯛ ꯆꯥꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯆꯤꯡꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯥꯗꯣ ꯍꯧꯒꯠꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯃꯥꯗꯨꯅ ꯆꯤꯡꯗꯕꯅꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯡꯕ ꯃꯇꯝꯗ ꯉꯥꯏꯈꯣ ꯂꯩꯔꯝꯃꯣ ꯌꯥꯜꯂꯛꯀꯅꯨ ꯂꯩꯔꯝꯃꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯕꯅꯤ ꯃꯃꯥꯅ ꯍꯦ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯀꯔꯤꯃꯇ ꯂꯩꯇꯦ ꯇꯤꯟ ꯁꯤꯠꯂꯤ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡꯉꯣꯅ ꯍꯥꯏ ꯏꯃꯥ ꯇꯤꯟ ꯁꯤꯠꯀꯅꯨ ꯅꯪꯅ ꯇꯤꯟ ꯁꯤꯠꯂꯨꯕꯗꯒꯤ ꯃꯥꯅ ꯌꯦꯡꯉꯨꯇꯣ ꯃꯃꯤꯠ ꯑꯁꯦ ꯏꯔꯥꯎ ꯂꯥꯎꯊꯣꯛꯂꯒ ꯅꯪꯉꯣꯟꯗ ꯌꯦꯡꯉꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯃꯃꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯄꯥꯈꯠꯈꯤꯗꯨꯅ ꯃꯆꯥꯒꯤ ꯃꯈꯨꯠꯁꯤ ꯄꯥꯏꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯈꯪꯆꯣꯡ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯡꯁꯤꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯖꯤꯜ ꯑꯗꯨ ꯀꯥꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡꯉꯣꯅ ꯍꯥꯏ ꯅꯪ ꯂꯩꯔꯝꯃꯣ ꯑꯩ ꯂꯥꯛꯇꯣꯏꯅꯤꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯃꯥꯅ ꯍꯦ ꯑꯣꯏꯔꯣꯏ ꯄꯔꯣꯏꯗꯕ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛꯁꯪꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯗꯨꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯊꯤꯕꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯅꯕ ꯁꯦꯝ ꯁꯥꯏ ꯆꯥꯛꯁꯪꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯆꯥꯛ ꯆꯥꯈꯣꯝ 4-5 ꯑꯗꯨꯝ ꯍꯨꯠꯂꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡꯉꯣ ꯑꯁꯦ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯑꯃꯨꯛ ꯃꯥꯅ ꯌꯦꯡꯂꯒ ꯂꯩꯈꯤꯔꯝꯃꯤ ꯆꯥꯛ ꯑꯗꯣ ꯍꯨꯠꯂꯝꯕꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯆꯞ ꯂꯦꯞꯂꯒ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ ꯃꯃꯥꯗꯤ ꯆꯥꯛ ꯆꯥꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯌꯦꯡꯂꯒ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯔꯛꯄꯗꯒꯤ ꯑꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯀꯔꯤ ꯌꯦꯡꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯆꯥꯅꯨꯄꯥꯅ ꯃꯃꯤꯠ ꯑꯁꯤ ꯁꯨꯀꯨꯞ ꯀꯨꯞꯇꯕ ꯃꯈꯩ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯍꯦ ꯌꯦꯡꯉꯨꯇꯨ ꯏꯃꯥ ꯊꯣꯡꯅꯥꯎ ꯃꯊꯛꯇ ꯐꯝꯂꯒ ꯑꯩꯈꯣꯏꯅꯤꯗꯤ ꯌꯦꯡꯉꯤꯁꯤ ꯌꯦꯡꯉꯨ ꯅꯪ ꯆꯥꯛ ꯆꯥꯅꯤꯡꯕ꯭ꯔꯣ ꯂꯥꯛꯀꯦꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯅꯤ ꯃꯃꯥꯁꯦ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯀꯔꯤꯃꯠꯇ ꯂꯩꯕꯗꯤ ꯎꯗꯦ ꯑꯗꯨꯕु ꯃꯆꯥꯅꯨꯄꯥꯅ ꯊꯣꯡꯅꯥꯎꯗꯨꯗꯤ ꯌꯦꯡꯂꯒ ꯃꯥꯅ ꯆꯣꯏꯔꯣꯟ ꯂꯣꯜꯂꯤꯕ ꯃꯈꯨꯠꯀ ꯇꯤꯡꯊꯣꯛꯇꯨꯅ ꯅꯪꯕꯨ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌꯥꯁꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯁꯤꯗ ꯃꯥꯅ ꯊꯥꯖꯤꯜꯂꯤ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯏꯃꯥ ꯅꯪ ꯎꯗꯕ꯭ꯔꯥ ꯌꯦꯡꯉꯨꯇꯨ
ꯊꯣꯡꯅꯥꯎ ꯃꯊꯛꯇ ꯃꯥꯅ ꯇꯣꯡꯂꯒ ꯏꯕꯥꯅꯤꯕꯨ ꯌꯦꯡꯂꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯃꯥꯁꯤ ꯇꯁꯦꯡꯅꯃꯛ ꯀꯤꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯥꯁꯦ ꯍꯦꯟꯅ ꯀꯤꯈꯤꯕꯅ ꯃꯁꯥꯁꯦ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯨꯠ ꯑꯁꯤ ꯍꯥꯝꯗꯣꯛꯇꯨꯅ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯊꯨꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯎ ꯇꯨꯝꯃꯨꯔꯁꯤ ꯂꯥꯎ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯣ ꯇꯨꯝꯃꯨꯔꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡꯉꯣ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯃꯥꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯗꯣ ꯑꯗꯨꯝ ꯌꯥꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯨꯠ ꯍꯥꯝꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝꯖꯥꯏ ꯑꯁꯤꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨꯃ ꯂꯩ꯫ ꯃꯃꯥꯅ ꯃꯥꯕꯨ ꯐꯝꯍꯜꯂꯒ ꯏꯕꯨꯡꯉꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯅ ꯂꯣꯜꯂꯤꯕ ꯆꯨꯔꯣꯟ ꯃꯌꯥꯝꯗꯨ ꯀꯩꯅꯣ ꯅꯠꯇ꯭ꯔꯒ ꯏꯃꯥꯗ ꯀꯤꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯕ ꯃꯇꯝꯗ ꯑꯕꯨꯡꯉꯣꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯇꯥꯕ꯭ꯔꯤ ꯌꯦꯡꯉꯨ ꯇꯨ ꯃꯄꯥꯟꯂꯣꯝꯗ ꯑꯩ ꯀꯧꯔꯤꯁꯤ ꯌꯦꯡꯉꯨ ꯑꯩ ꯊꯣꯛꯎꯒꯦ ꯉꯥꯏꯔꯝꯒꯅꯤ ꯑꯩ ꯊꯣꯛꯎꯒꯦ ꯃꯥ ꯉꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯅ ꯀꯅꯥ ꯉꯥꯏꯔꯤꯕ ꯇꯨ ꯏꯃꯥ ꯇꯥꯎ ꯇꯨ ꯑꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯤ ꯌꯦꯡꯉꯨ ꯇꯨ ꯌꯨꯝ ꯃꯊꯛꯇꯁꯨ ꯇꯨ ꯃꯥꯅ ꯊꯤꯜꯂꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯗꯤ ꯃꯆꯥꯅꯨꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯀꯤꯔꯛꯏ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯑꯗꯨꯃ ꯇꯧꯅꯨ ꯍꯥꯏꯕꯅꯦ ꯑꯁ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯍꯜꯂꯛꯇꯕꯅꯦ ꯀꯩꯅꯣ ꯏꯆꯥꯒꯤ ꯉꯁꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯤꯕ ꯍꯥꯏꯕꯗꯣ ꯍꯦꯜꯂꯛꯏ꯫ ꯐꯝꯂꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯥꯕꯨ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯃꯥꯕꯨ ꯌꯥꯜꯂꯤ꯫ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯐꯥꯔ ꯊꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯅ ꯐꯅ ꯌꯥꯜꯂꯕꯁꯨ ꯍꯥꯏ ꯏꯃꯥ ꯑꯩ ꯀꯧꯔꯦꯕ ꯇꯨ ꯃꯉꯣꯟꯗ ꯔꯤꯈꯥꯗ ꯑꯩꯕꯨ ꯉꯥꯏꯔꯒ ꯂꯩꯔ ꯃꯥꯜꯂꯦ ꯑꯩ ꯆꯠꯀꯦ ꯑꯩ ꯉꯥꯛꯀ ꯊꯣꯛꯀꯦꯕ ꯀꯨꯏꯔꯣꯏ ꯑꯩ ꯊꯨꯅ ꯍꯜꯂꯛꯀꯦ ꯑꯩꯕꯨ ꯉꯥꯏꯔꯦꯕ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯜꯂꯤ꯫ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯊꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯃꯆꯥꯕꯨ ꯀꯨꯏꯅ ꯌꯥꯟꯗꯨꯅ ꯀꯨꯏꯅ ꯐꯥꯔꯒ ꯊꯝꯕꯗ ꯃꯆꯥꯁꯦ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯕꯨꯡꯉꯣꯒꯤ ꯃꯄꯥꯁꯦ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯇꯨꯅ ꯌꯨꯝꯒꯤ ꯊꯣꯡꯁꯦ ꯊꯤꯜꯂꯛꯏ꯫ ꯊꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯃꯥꯁꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯊꯣꯡꯗ ꯊꯤꯟꯕꯅꯤ ꯀꯧꯔꯛꯄ ꯅꯠꯇꯦ꯫ ꯃꯃꯥꯁꯦ ꯅꯤꯛꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯅꯣꯛꯂꯔꯤ꯫ ꯃꯆꯥꯒꯤ ꯅꯣꯛꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯁꯦ ꯍꯦꯟꯅ ꯀꯤꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯥꯗ ꯂꯪꯁꯤꯜꯂꯤ꯫ ꯅꯣꯛꯀꯅꯨ ꯅꯪꯅ ꯅꯣꯛꯏꯗꯨ ꯀꯩꯅꯣ ꯑꯗꯨꯝꯅ ꯅꯣꯛꯀꯅꯨ ꯀꯤꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯊꯥꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨꯝ ꯊꯤꯜꯂꯝꯕꯗꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯑꯩꯅꯤꯅꯦ ꯊꯣꯡ ꯍꯥꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯦꯛ ꯀꯧꯔꯛꯄꯅꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯃꯥꯁꯦ ꯌꯥꯝꯅ ꯐꯤꯡꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯖꯥꯏꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯕꯗꯒꯤ ꯁꯣꯔ ꯑꯁꯦ ꯈꯔ ꯁꯥꯡꯅ ꯍꯣꯟꯊꯩ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯨ ꯊꯣꯛꯂꯛꯈ꯭ꯔꯕꯅꯤ꯫ ꯃꯄꯥꯗꯨꯅ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯟꯗꯨꯅ ꯍꯦꯛ ꯆꯠꯂꯛꯄ ꯃꯇꯝ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯤꯠꯌꯦꯡ ꯑꯃ ꯁꯨꯃꯥꯡꯂꯣꯝꯗꯅꯤ ꯃꯥꯅ ꯌꯦꯡꯂꯤꯕ꯫ ꯃꯄꯥꯗꯨꯅ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯪꯗꯤ ꯉꯁꯥꯏ ꯃꯈꯩ ꯁꯨꯃꯥꯡꯗ ꯉꯥꯏꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯄꯥꯗꯨꯁꯨ ꯌꯥꯝꯅ ꯉꯛꯅ ꯀꯅꯥꯗꯨꯅꯣ ꯃꯥꯅ ꯌꯦꯡꯉꯤꯁꯤꯕꯨ ꯋꯥ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥꯗꯨꯅ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯤꯃꯠꯇ ꯎꯗꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇꯤꯟꯁꯤꯜꯂꯤ꯫ ꯌꯦꯡꯂꯕꯁꯨ ꯃꯤꯠꯇꯗꯤ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯁꯦ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯒ ꯐꯝꯍꯜꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯁꯨ ꯋꯥꯔꯤ ꯑꯁꯤ ꯇꯝꯂꯒꯦ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯣꯏ ꯕꯥꯕꯨ ꯀꯩꯅꯣꯝꯇ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯩꯗꯧꯔꯦ ꯀꯔꯤ ꯋꯥꯔꯤꯃꯛ ꯁꯥꯒꯦ ꯍꯥꯏꯔꯤꯕꯅꯣ ꯈꯔ ꯐꯤꯡꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯃꯣꯏ ꯕꯥꯕꯨ ꯉꯥꯏꯈꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯉꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯍꯥꯏꯔꯝꯃꯤ ꯅꯆꯥꯅꯨꯄꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯅꯆꯥꯅꯨꯄꯥꯁꯦ ꯆꯨꯔꯣꯟ ꯐꯥꯔꯣꯟ ꯌꯥꯝꯅ ꯂꯣꯜꯂꯤ꯫ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯀꯤꯕꯒꯤ ꯑꯀꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯆꯥꯅꯨꯄꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯗꯨ ꯎꯕꯗ
ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯉꯛꯏ ꯃꯃꯥꯗꯨꯗꯤ ꯈꯪꯕ꯭ꯔꯦꯛ ꯈꯪꯉꯤ ꯃꯄꯥꯅ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯕꯨꯡꯉꯣ ꯑꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯁꯤ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯗꯦ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯇꯝ ꯑꯁꯤꯗ ꯃꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯉꯛꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯋꯥ ꯍꯥꯏ ꯑꯕꯨꯡꯉꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯆꯥꯅꯨꯄꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯈꯨꯠ ꯊꯤꯜꯂꯤ ꯍꯦ ꯃꯊꯛꯇ ꯂꯩ ꯃꯈꯣꯏ ꯃꯊꯛꯇ ꯂꯩ ꯅꯈꯣꯏꯅ ꯉꯥꯡꯅꯔꯤꯗꯣ ꯂꯣꯏꯅ ꯇꯥꯕꯅꯤ ꯌꯨꯝ ꯃꯊꯛꯇ ꯃꯈꯣꯏ ꯇꯣꯡꯂꯒ ꯂꯩ ꯅꯞꯂꯒ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯗꯤ ꯃꯃꯥꯁꯦ ꯍꯦꯟꯅ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤ ꯑꯕꯨꯡꯉꯣ ꯅꯪ ꯑꯗꯨꯝ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯒꯅꯨ ꯅꯪ ꯀꯩꯗꯧꯔꯕꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪ ꯀꯩꯗꯧꯔꯕꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯦ ꯅꯈꯣꯏꯅ ꯂꯣꯟꯅ ꯉꯥꯡꯅꯕꯗꯣ ꯑꯩꯁꯨ ꯇꯥꯏ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯈꯣꯏꯁꯨ ꯇꯥꯕꯅꯤ ꯇꯨ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯇꯨ ꯀꯨꯗ꯭ꯔꯨꯛ ꯇꯨ ꯃꯈꯣꯟꯁꯦ ꯃꯈꯣꯏ ꯆꯠꯄꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯛꯂꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯃꯗꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯗ ꯍꯦꯟꯅ ꯀꯤꯔꯝꯃꯤ ꯄꯥꯈꯠꯂꯝꯃꯤ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯇꯨꯡ ꯑꯃ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯀꯩꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯣ ꯅꯆꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯄꯥꯕꯨꯡ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯌꯦꯡꯉꯤ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯋꯥ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯌꯦꯡꯂꯤꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯇꯧꯈꯤꯕ ꯃꯃꯥꯡꯒꯤ ꯊꯕꯛꯁꯤꯡ ꯃꯥꯅ ꯈꯪꯉꯤ ꯃꯆꯥꯗ ꯂꯥꯏꯒ ꯇꯤꯟꯒꯤ ꯋꯥꯔꯤꯁꯤꯡ ꯑꯀꯤ ꯑꯀꯤꯕ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯄꯣꯠꯁꯦꯝꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯈꯤꯕ ꯃꯆꯥꯁꯤꯡꯅ ꯃꯤꯃꯥꯟꯅꯗꯕꯒꯤ ꯃꯇꯧ ꯑꯃꯗ ꯃꯤ ꯄꯨꯟꯕ ꯌꯥꯔꯛꯇꯕ ꯇꯨꯃꯤꯟ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯈꯤꯕ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯊꯤꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯃꯄꯥꯅ ꯍꯥꯟꯅꯅ ꯆꯤꯡꯅꯈꯤꯕ ꯌꯥꯝꯅ ꯂꯩꯕꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯅ ꯑꯣꯏꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡꯅ ꯈꯟꯕꯒꯤ ꯈꯔ ꯁꯥꯎꯅꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯕꯅꯤ ꯑꯗꯨꯕు ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤꯅ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯆꯥ ꯀꯧꯕꯅꯤꯅ ꯑꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨꯁꯤ ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯅꯪꯕꯨ ꯃꯤꯠꯇ ꯀꯔꯤ ꯃꯁꯦꯡ ꯃꯔꯥꯡ ꯎꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯁꯨ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯁꯥꯒꯟ ꯄꯥꯏꯗꯨꯅ ꯑꯕꯨꯡꯉꯣ ꯍꯥꯏꯌꯨꯁꯦ ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯏꯌꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯄꯥꯕꯨꯡ ꯀꯩꯅꯣꯝꯃ ꯌꯦꯡꯒꯦꯔꯥ ꯏꯃꯥꯗꯤ ꯌꯥꯗꯦ ꯑꯩ ꯄꯥꯕꯨꯡꯗ ꯌꯦꯡꯍꯟꯒꯦ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯄꯥꯕꯨꯡꯅ ꯌꯦꯡꯒꯦꯅꯦ ꯀꯩꯅꯣ ꯍꯥꯏꯌꯨ ꯏꯃꯥꯅ ꯊꯤꯡꯃꯦ ꯑꯩ ꯌꯨꯝꯒꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯀꯦ ꯀꯩꯅꯣꯝꯃ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯌꯦꯡꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗꯤ ꯀꯤꯕꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯩ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯥꯎ ꯀꯔꯤ ꯂꯩꯕꯅꯣꯅꯦ ꯌꯦꯡꯒꯦ ꯂꯥꯎ ꯏꯄꯥ ꯌꯦꯡꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯇꯞꯅ ꯊꯣꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯏꯃꯨꯡꯗ ꯃꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯑꯃꯨꯛ ꯀꯤꯔꯛꯄꯗꯒꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯃꯥꯁꯨ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯏ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯗꯥꯔꯤ ꯃꯆꯤꯟ ꯇꯝꯅ ꯊꯣꯛꯂꯛꯏ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯩ ꯃꯃꯥꯗꯨꯅ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯂꯦꯞꯍꯧꯕꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡꯉꯣꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯄꯥꯕꯨꯡ ꯌꯦꯡꯉꯨꯇꯨ ꯁꯨꯃꯥꯡꯗ ꯌꯦꯡꯉꯨꯇꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯅ ꯁꯨꯃꯥꯡꯗ ꯐꯠ ꯌꯦꯡꯊꯣꯛꯂꯨꯏ ꯀꯔꯤꯃꯠꯇ ꯎꯗꯦ ꯃꯄꯥꯅ ꯑꯁꯤꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦꯅꯦ ꯃꯆꯥꯅꯨꯄꯥꯅ ꯂꯦꯞꯄꯤꯁꯤꯗꯤ ꯌꯦꯡꯉꯨꯇꯨ ꯇꯨ ꯄꯥꯕꯨꯡ ꯅꯪꯉꯣꯟꯗꯁꯨ ꯌꯦꯡꯉꯤꯁꯤꯗꯤ ꯅꯪꯉꯣꯟꯗꯁꯨ ꯃꯥꯅ ꯌꯦꯡꯉꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯄꯥꯕꯨꯡꯁꯦ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯁꯤꯗ ꯃꯥꯁꯨ ꯀꯤꯔꯛꯏ ꯀꯗꯥꯏꯅꯣꯅꯦ ꯑꯕꯨꯡꯉꯣ ꯀꯔꯤꯃꯠꯇ ꯂꯩꯇꯦꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯝꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯁꯦ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯈꯤꯗ꯭ꯔꯦ ꯁꯨꯃꯥꯡ ꯑꯁꯣꯝꯗ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯄꯥꯅꯁꯨ ꯌꯥꯝ ꯅꯛꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯌꯦꯡꯂꯔꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯌꯦꯡꯂꯝꯕ ꯃꯆꯥꯅꯨꯄꯥꯁꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥꯔꯣꯝꯗ ꯑꯃꯨꯛ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯃꯄꯥꯕꯨꯡꯅ ꯌꯥꯝꯅ ꯉꯟꯅ ꯑꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯃꯛꯏ ꯄꯥꯕꯨꯡ ꯅꯪꯅ ꯎꯗꯦ ꯍꯥꯏꯕꯗꯣ ꯇꯨ ꯅꯪꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯃꯥ ꯂꯦꯞꯂꯒ ꯂꯩꯔꯦ ꯇꯨ
ꯅꯪꯉꯣꯟꯗ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯦ ꯌꯦꯡꯉꯨꯇꯨ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯃꯥꯒꯤ ꯍꯦꯛ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯂꯦꯞꯂꯦ ꯍꯥꯏꯕꯁꯤꯗꯗꯤ ꯃꯄꯥꯁꯦ ꯃꯤꯍꯨꯟ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯈꯪꯄꯥ ꯄꯥꯈꯠꯈꯤ ꯌꯥꯝꯅ ꯉꯛꯅꯤ ꯌꯥꯝꯅ ꯐꯤꯡꯅ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯌꯦꯡꯕꯗ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯂꯩꯇ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤꯗꯗꯤ ꯃꯥ ꯈꯪꯀꯤ ꯀꯤꯔꯝꯃꯤ ꯃꯃꯥ ꯑꯁꯤꯗꯤ ꯊꯣꯡꯒꯤꯟ ꯃꯄꯥꯟꯗ ꯂꯦꯞꯂꯝꯃꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯥꯀꯟꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯥꯁꯨ ꯀꯤꯗꯨꯅ ꯃꯥꯒꯤ ꯅꯥꯒꯦꯠ ꯑꯀꯣꯏꯕꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯃꯥꯁꯦ ꯏꯃꯨꯡ ꯂꯣꯝꯗ ꯏꯃꯥ ꯂꯥꯎꯗꯨꯅ ꯈꯪꯆꯣꯡ ꯆꯣꯡꯁꯤꯜꯂꯤ ꯃꯄꯥꯕꯨꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯆꯣꯡꯁꯤꯟꯈꯤꯕꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯥꯁꯨ ꯃꯁꯥꯗꯨ ꯈꯪꯆꯣꯡ ꯆꯣꯡꯉꯤ ꯑꯗꯨꯕꯨ ꯃꯄꯥ ꯀꯧꯕꯅꯤꯅ ꯃꯆꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯎꯔꯦ ꯊꯦꯡꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯆꯥꯒꯤ ꯃꯈꯨꯗꯥꯡ ꯄꯥꯗꯨꯅ ꯂꯥꯎ ꯏꯃꯨꯡ ꯆꯪꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯁꯤꯜꯂꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨ ꯌꯧꯔꯕꯗ ꯀꯥꯟꯁꯤꯜꯂꯛꯀꯗꯕ ꯅꯤꯡꯉꯨꯔꯦ ꯑꯗꯨꯕꯨꯗꯤ ꯃꯈꯣꯡ ꯑꯁꯤꯅ ꯊꯣꯡꯖꯤꯟꯗꯨꯗ ꯉꯥꯛꯅꯔꯦ ꯃꯄꯥꯗꯨ ꯆꯤꯡꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯃꯆꯥꯅ ꯆꯞ ꯂꯦꯞꯇꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯃꯥꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅꯗꯤ ꯉꯥꯏꯔꯤ ꯃꯥꯕꯨ ꯀꯧꯔꯔꯤ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ ꯆꯠꯂꯣ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯌꯦꯡ ꯉꯟꯅ ꯊꯦꯡꯅꯁꯤ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯀꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯩ ꯊꯣꯛꯀꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯈꯣꯏ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯝꯅꯒ ꯍꯥꯏꯕ ꯅꯪꯍꯧꯕ ꯅꯠꯇꯦ ꯃꯄꯥꯅ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯕꯗꯒꯤ ꯏꯃꯨꯡꯂꯣꯝꯗ ꯃꯥꯕꯨ ꯈꯪꯆꯤꯡ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯦ ꯂꯣꯟꯁꯤꯜꯂꯝꯃꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯑꯀꯤ ꯑꯀꯤꯕ ꯆꯣꯔꯣꯟ ꯌꯥꯝꯅ ꯂꯣꯟꯗꯨꯅ ꯑꯁꯣꯝꯗ ꯂꯥꯛꯂꯦ ꯑꯁꯣꯝꯗ ꯊꯤꯜꯂꯔꯦ ꯑꯁꯣꯝꯗ ꯀꯥꯔꯛꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯗ ꯑꯀꯤꯕ ꯀꯌꯥꯁꯦ ꯈꯥꯡꯂꯦ ꯅꯣꯡꯃ ꯉꯥꯜꯂꯕꯗꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯒꯦ ꯃꯆꯥꯁꯤ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯈꯜꯂꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯁꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯌꯥꯝꯅ ꯋꯥꯈꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯆꯠꯇꯨꯅ ꯀꯅꯥ ꯑꯐꯕ ꯑꯃꯥꯏꯕ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯐꯥꯎꯕ ꯄꯥꯎ ꯄꯤꯔꯨꯏ ꯅꯦꯛꯂꯨꯏ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯥꯛꯇꯨꯅ ꯑꯕꯨꯡꯉꯣꯕꯨ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯃꯤ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯍꯟꯕꯗꯤ ꯄꯥꯛ ꯉꯝꯈꯤꯗꯦ ꯃꯇꯝ ꯌꯥꯝꯅ ꯆꯪꯈꯤ ꯐꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯗ ꯑꯗꯨꯕꯨ ꯐꯕꯗꯤ ꯉꯝꯈꯤꯗꯦ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯂꯣꯜꯂꯛꯄ ꯆꯣꯔꯣꯟꯁꯤꯡ ꯃꯥꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩꯁꯤꯡꯗ ꯃꯤ ꯌꯥꯝꯅ ꯀꯤꯅꯩ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯤꯁꯨ ꯃꯤꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯁꯣꯠ ꯁꯣꯠ ꯂꯥꯎꯕ ꯃꯈꯣꯟ ꯈꯔ ꯊꯣꯛꯏ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅꯃꯛꯁꯨ ꯑꯆꯨꯝꯕ ꯑꯣꯏ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯁꯥꯔꯣꯏꯗꯨꯅꯤ ꯂꯥꯏꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯉꯣꯟꯗ ꯌꯦꯠꯂꯤꯕ ꯃꯉꯣꯟꯗ ꯆꯪꯂꯤꯕꯁꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ ꯑꯃꯥꯏꯕ ꯀꯌꯥ ꯁꯤꯟꯗꯨꯅ ꯌꯦꯡꯈꯤ ꯀꯣꯟꯅꯊꯪꯗ ꯑꯕꯨꯡꯉꯣ ꯐꯕ ꯉꯝꯕꯗꯤ ꯂꯥꯏꯔꯗꯅ ꯍꯟꯗꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧ ꯑꯃ ꯑꯣꯏꯈꯤ ꯁꯣꯔꯣꯛ ꯇꯥꯈꯤ ꯑꯉꯥꯎꯕ ꯑꯣꯟꯈꯤ ꯌꯦꯡꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯐꯕ ꯉꯝꯈꯤꯗꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡꯅ ꯍꯥꯏꯅꯩ ꯃꯃꯥꯅ ꯑꯣꯏꯍꯜꯂꯤꯕꯅꯤ ꯃꯃꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯀꯤ ꯑꯈꯪꯗꯤ ꯑꯗꯨꯝ ꯈꯔ ꯈꯔꯁꯨ ꯊꯣꯛꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯇꯝꯅꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯕꯨꯡꯉꯣꯒꯤ ꯉꯥꯎꯇꯪ ꯐꯩꯇꯪꯅꯕꯁꯤꯗꯤ ꯐꯍꯟꯕ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ ꯃꯄꯥꯕꯨꯡꯅꯁꯨ ꯃꯥꯒꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯧꯏ ꯃꯃꯥꯁꯨ ꯃꯤꯒꯤ ꯉꯥꯡꯅꯕ ꯂꯩꯀꯥꯏꯒꯤ ꯉꯥꯡꯅꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯉꯥꯡꯕ ꯈꯪꯏ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛ ꯅꯤꯡꯉꯝꯗꯦ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯒꯤ ꯆꯥꯅ ꯄꯤꯛꯂꯤꯉꯩ ꯑꯩꯅ ꯃꯉꯣꯟꯗ ꯂꯤꯈꯤꯕ ꯃꯉꯣꯟꯗ ꯁꯥꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯀꯣꯛꯇ ꯍꯥꯏꯒꯠꯈꯤꯗꯨꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗꯁꯨ ꯅꯤꯡꯉꯝꯗꯕꯗꯤ ꯌꯥꯝꯅ ꯐꯥꯎꯏ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯥꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯖꯤꯜꯂꯨꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯑꯃꯗꯤ ꯑꯀꯤꯕ ꯋꯥꯁꯤꯡ ꯂꯥꯏꯒꯤ ꯕꯨꯠꯀꯤ ꯑꯃꯗꯤ ꯄꯣꯁꯦꯝꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯪꯁꯥꯗ ꯁꯥꯖꯤꯜꯂꯨꯕ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯌꯨꯝꯗꯒꯤ ꯊꯣꯛꯇꯅꯕ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯃꯆꯥꯅꯨꯄꯥꯗ ꯄꯪꯂꯤꯗ ꯂꯤꯔꯨꯕꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯕꯅ ꯈꯪꯅꯤꯡꯕ ꯍꯩꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯕꯨꯠꯀꯤ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕ ꯑꯃꯗꯤ ꯀꯔꯤꯅꯣ ꯄꯪꯌꯦꯡꯗꯤ ꯌꯦꯡꯂꯨꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯁꯨꯝꯅ ꯑꯉꯥꯎꯕꯒꯤ ꯄꯨꯟꯁꯤꯗ ꯂꯦꯟꯈꯤꯕꯅꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯉꯁꯤꯁꯨ ꯍꯥꯏꯅꯈꯤ ꯏꯄꯪ ꯄꯪꯖꯕ ꯏꯆꯝ ꯆꯝꯖꯕ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅꯁꯨ ꯅꯧꯔꯤꯕ ꯑꯉꯥꯡꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏ ꯃꯃꯥꯅ
Kanaguma khana mo hai. Khangdeda. Makhoi yum ase lai tin pa kum du khurumbani. Khudi mo singa sina yum ase yum gi lai leibang amduduna thokiduna. Macha dinga hollibra. Asengba achumba pakhumdi karinu habadi kanamtana khangnakide adubu ngang ningba kaya amanadi mangang nganaki. Macha nupa matomte yaujabasina asumna angawbugum leiba chorol londun leiba matam asida mama asina naitom leiba matamda lona masagi mato sibu yelaga kabi. Mamangda aina tawruba aina lighting gi haduna tawruba thabak khudimu singsina ijaga pusise asumna oiribra haduna ningamdaba kaya aduna mak layman karaga adumuk lianki. Asumna wari na chona pujarakpa wari macha si tabiraga wari sina miyamda kari haningliba amadi wari sigi oiba nakhoi gi wakhal da puning da phawbasing comment da haibiramu. Comment sing adu pajaraga dan kumin gi thamoi da su penjage mayambu aroibada amukkana khurumjari.